ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯡꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯁꯅꯔꯦꯝꯕꯤꯒꯤ ꯁꯤꯖꯟ 2 ꯇꯔꯦꯡꯂꯩꯕꯤꯒꯤ 30 ꯁꯨꯕ ꯁꯔꯨꯛ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯛꯄ ꯀꯔꯤ ꯊꯣꯔꯛꯄ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯒ ꯈꯪꯃꯤꯟꯅꯔꯁꯤ ꯀꯨꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯅꯨꯄꯤꯅꯤ ꯅꯨꯄꯤꯅ ꯅꯨꯄꯤꯒꯤ ꯑꯋꯥꯕꯗꯣ ꯈꯪꯐꯝ ꯊꯣꯛꯏ ꯅꯍꯥꯛ ꯊꯋꯥꯏ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯍꯥꯟꯕꯗ ꯅꯪꯁꯤ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯤ ꯑꯃꯕꯨ ꯇꯝꯊꯤꯅ ꯑꯣꯠꯐꯝ ꯊꯣꯛꯄ꯭ꯔꯥ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯃꯨꯛꯇ ꯌꯥꯕꯤꯌꯣ ꯑꯩꯒꯤ ꯊꯋꯥꯏꯇꯗꯤ ꯀꯟꯕꯤꯌꯣ ꯅꯍꯥꯛꯅ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯀꯨꯁꯨꯝꯗꯣ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯃꯥꯒꯤ ꯃꯈꯣꯡꯈꯥꯗ ꯈꯣꯏꯔꯝꯗꯨꯅ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯅꯤ ꯑꯗꯨꯅ ꯍꯦꯟꯅ ꯅꯣꯛꯏ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯠꯇ꯭ꯔꯕ ꯊꯝꯕꯥꯜꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯤ ꯅꯨꯄꯤꯅ ꯅꯨꯄꯤ ꯑꯣꯠꯍꯩꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯅꯪ ꯍꯩꯄꯥ ꯌꯥꯝꯅ ꯁꯝꯍꯜꯂꯤ ꯏꯇꯥ ꯁꯅꯔꯦꯝꯕꯤꯒꯤ ꯃꯕꯨꯛ ꯅꯥꯅꯕ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯁꯤꯕ ꯇꯥꯔꯦ ꯀꯨꯁꯨꯝꯒꯤ ꯂꯨꯇꯨꯡ ꯇꯥꯕ ꯁꯝꯂꯥꯡ ꯑꯗꯣ ꯐꯠꯇ꯭ꯔꯕ ꯁꯅꯔꯦꯝꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯁꯤꯡꯕ ꯍꯧꯔꯛꯂꯤ ꯄꯨꯊꯕꯤ ꯑꯗꯨꯗꯒꯤ ꯆꯤꯡꯈꯠꯇꯨꯅ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩꯗ ꯁꯨꯛꯂꯕ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯥꯏꯀꯩ ꯈꯪꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯀꯌꯥ ꯑꯃ ꯁꯤꯠꯄ ꯍꯧꯔꯛꯏ ꯑꯇꯤꯌꯥ ꯄꯨꯝꯕ ꯑꯗꯣ ꯈꯥꯛꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜꯇꯅ ꯑꯃꯗꯤ ꯅꯣꯡꯊꯥꯡ ꯀꯨꯞꯄꯒꯤ ꯃꯉꯥꯜꯅ ꯃꯥꯏꯀꯩ ꯃꯔꯤ ꯄꯨꯝꯕ ꯑꯗꯣ ꯁꯤꯟꯕ ꯍꯧꯔꯛꯂꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯑꯗꯣ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯛꯂꯤ ꯎꯃꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯅꯤ ꯑꯗꯣ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯀꯩ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯂꯝꯍꯨꯏ ꯀꯌꯥ ꯑꯃ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯔꯛꯏ ꯑꯅꯤ ꯑꯗꯣ ꯑꯃꯒ ꯌꯦꯡꯅꯩ ꯀꯥꯏꯗꯒꯤ ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯄꯤꯛꯂꯕ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯩ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯑꯁꯨꯛꯄ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯎ ꯋꯥ ꯀꯌꯥ ꯍꯧꯔꯤꯕ ꯑꯗꯣꯝꯗꯒꯤ ꯌꯥꯝꯅ ꯅꯛꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨ ꯇꯝꯅ ꯇꯥꯕ ꯍꯧꯔꯛꯂꯤ ꯀꯅꯥ ꯂꯩꯒꯦ ꯑꯩꯒꯤ ꯊꯋꯥꯏꯇꯗꯤ ꯀꯟꯕꯤꯌꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯁꯨꯝ ꯑꯗꯣ ꯀꯣꯏꯔꯥꯎ ꯂꯥꯎꯔꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯥꯝꯕ ꯀꯩ ꯐꯖꯈ꯭ꯔꯕ ꯑꯃ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯄꯥꯝꯕ ꯀꯩ ꯑꯗꯣ ꯁꯅꯥ ꯑꯍꯤꯡꯕ ꯃꯆꯨꯒꯨꯝꯅ ꯐꯨꯗꯣꯛꯏ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯄꯥꯂꯣꯏ ꯇꯝꯕ ꯂꯥꯏꯅꯤꯡꯊꯧ ꯀꯣꯟꯗꯨꯝ ꯌꯥꯏ ꯃꯔꯨ ꯁꯤꯗꯕ ꯃꯥꯒꯤ ꯈꯨꯅꯦꯁꯥ ꯑꯣꯏꯔꯤꯕ ꯆꯥꯎꯈ꯭ꯔꯕ ꯄꯥꯝꯕ ꯀꯩꯔꯦꯜ ꯃꯄꯤ ꯑꯃ ꯅꯥꯔꯛ ꯑꯗꯨꯗꯒꯤ ꯆꯣꯡꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯌꯥ ꯂꯥꯎꯅ ꯀꯥꯗꯣꯛꯇꯨꯅ ꯊꯋꯥꯏ ꯑꯅꯤ ꯑꯗꯨ ꯇꯝꯅ ꯑꯣꯟꯁꯤꯟꯗꯨꯅ ꯈꯣꯡꯂꯛꯏ ꯆꯥꯎꯈ꯭ꯔꯕ ꯀꯩꯖꯥꯎ ꯑꯗꯨ ꯎꯕꯗ ꯀꯨꯁꯨꯝ ꯑꯗꯣ ꯋꯥꯈꯜ ꯇꯥꯗ ꯃꯥꯂꯦꯝ ꯂꯩꯗꯤ ꯍꯤꯞꯊꯈ꯭ꯔꯤ ꯄꯥꯝꯕ ꯀꯩꯖꯥꯎ ꯑꯗꯣ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯉꯥꯛꯁꯪ ꯉꯥꯡꯈꯩ ꯊꯝꯕꯥꯜ ꯑꯃꯗꯤ ꯁꯅꯔꯦꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯄꯥꯝꯕ ꯀꯩ ꯑꯗꯨꯕꯨ ꯅꯥꯆꯨꯡꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯅꯤ ꯑꯗꯣ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯁꯅꯔꯦꯝꯕꯤꯒꯤ ꯊꯋꯥꯏꯅ ꯑꯣ ꯅꯪ ꯑꯣꯏꯔꯦ ꯄꯥꯝꯕ ꯅꯆꯤꯟꯖꯥꯛ ꯑꯣꯏꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏꯕꯣ ꯑꯩꯈꯣꯏꯗꯤ ꯑꯁꯤꯕ ꯊꯋꯥꯏꯅꯤ ꯑꯍꯤꯡꯕ ꯅꯠꯇꯤꯌꯦ ꯄꯥꯝꯕ ꯅꯪꯒꯤ ꯅꯆꯤꯟꯖꯥꯛ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯇꯥꯏꯕꯪ ꯅꯣꯡꯅꯨ ꯑꯣꯏꯕꯤꯁꯤ ꯑꯁꯤ ꯑꯣꯏꯅ ꯄꯥꯝꯕ ꯅꯪꯒꯤ ꯅꯆꯤꯟꯖꯥꯛ ꯑꯗꯣ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯅꯕ ꯆꯤꯟꯗꯝꯕꯤꯔꯣ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯋꯥꯉꯥꯡ ꯀꯝꯖꯥꯎ ꯍꯨꯟꯗꯨꯅ ꯁꯅꯔꯦꯝꯕꯤꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯄꯥꯝꯕ ꯀꯩ ꯑꯗꯨꯗ ꯊꯧꯁꯥ ꯋꯥꯁꯥꯗ ꯆꯩꯕ ꯊꯥꯡꯕ ꯍꯧꯔꯛꯂꯤ ꯄꯥꯝꯕ ꯀꯩ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯊꯋꯥꯏ ꯑꯅꯤ ꯑꯗꯣ ꯅꯣꯛꯈꯦꯗꯨꯅ ꯐꯥꯕ ꯉꯝꯂꯣꯏ ꯃꯇꯥꯒꯨꯝ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯃꯇꯥꯒꯨꯝꯅ ꯑꯍꯥꯡꯕ ꯑꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩ ꯈꯪꯍꯧꯗꯦ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯂꯩꯅꯝ ꯑꯃ ꯅꯝꯃꯛꯏ ꯇꯥꯏꯕꯪꯄꯥꯟ ꯑꯗꯣ ꯁꯨꯝꯃꯠꯄ ꯉꯝꯕꯤ ꯂꯩꯅꯝꯅꯤ ꯂꯩꯅꯝ ꯑꯗꯨꯒꯤ ꯏꯔꯣꯏꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯇꯟꯗꯟ ꯂꯤꯁꯤꯡ ꯀꯌꯥ ꯑꯃ ꯄꯥꯏꯊꯣꯔꯛꯏ ꯇꯟꯗꯟ ꯃꯌꯥꯝꯒꯤ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯉꯥꯟꯕ ꯃꯉꯥꯜ ꯑꯗꯨꯅ ꯎꯃꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯣ ꯄꯨꯡꯉꯥꯟ ꯉꯥꯟꯈ꯭ꯔꯤ ꯄꯥꯝꯕ ꯀꯩ ꯑꯗꯨꯒꯤ ꯃꯌꯥꯡꯂꯦꯟ ꯃꯊꯛ ꯑꯗꯨꯗ ꯇꯟꯗꯟ ꯃꯌꯥꯝ ꯑꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯣꯡꯕ ꯍꯧꯔꯛꯂꯤ ꯇꯟꯗꯟ ꯃꯌꯥꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯒꯤ ꯁꯑꯣꯡ ꯁꯥꯗꯥꯗ ꯑꯣꯟꯊꯣꯔꯛꯏ ꯐꯅꯦꯛ ꯃꯄꯥꯜ ꯅꯥꯏꯕ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯑꯃ ꯁꯦꯠꯂꯤ ꯈꯣꯡꯅ ꯈꯨꯔꯨꯡ ꯈꯣꯡꯗꯥ ꯑꯣꯏ ꯈꯣꯡꯁꯦꯠ ꯃꯆꯤ ꯂꯥꯡꯉꯤ
ꯆꯔꯥꯡ ꯃꯁꯥꯒꯤ ꯏꯅꯐꯤ ꯑꯃ ꯏꯜꯂꯤ ꯃꯨꯔꯕ ꯁꯝꯂꯥꯡ ꯑꯗꯨꯅ ꯅꯤꯡꯗꯨ ꯌꯩ ꯀꯣꯛꯇꯅ ꯀꯥꯖꯤꯡ ꯂꯩꯎꯞ ꯃꯃꯣꯟ ꯅꯣꯛꯄ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯈꯣꯏꯔꯨꯝ ꯃꯣꯃꯟ ꯃꯤꯅꯣꯛ ꯃꯤꯠꯆꯥꯅ ꯑꯌꯥꯡꯂꯩꯃ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥ ꯑꯗꯣ ꯀꯩ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯐꯝꯃꯤ ꯑꯌꯥꯡꯂꯩꯃ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥ ꯑꯗꯣ ꯎꯕ ꯃꯇꯝꯗ ꯐꯠꯇ꯭ꯔꯕꯤ ꯊꯋꯥꯏ ꯑꯅꯤ ꯑꯗꯣ ꯁꯛꯐꯝ ꯑꯗꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈ꯭ꯔꯤ ꯃꯥꯏꯊꯣꯡ ꯂꯥꯛꯁꯤꯟꯈ꯭ꯔꯤ ꯐꯠꯇ꯭ꯔꯕꯤ ꯁꯅꯔꯦꯝꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯊꯝꯕꯥꯜꯕꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯦ ꯀꯔꯤ ꯃꯇꯧ ꯉꯁꯤꯗꯤ ꯏꯇꯥ ꯏꯕꯦꯝꯃ ꯃꯥꯡꯂꯦꯗꯅ ꯀꯝꯗꯧꯁꯤꯒꯦ ꯊꯝꯕꯥꯜꯅ ꯑꯃꯨꯛ ꯁꯅꯔꯦꯝꯕꯤꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯃꯑꯣꯡ ꯌꯦꯡꯈꯤꯁꯤ ꯍꯥꯏꯔꯛꯏ ꯑꯌꯥꯡꯂꯩꯃ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯅ ꯅꯨꯃꯤꯠ ꯂꯤꯁꯤꯡ ꯊꯣꯛꯄꯒꯨꯝꯅ ꯎꯃꯪꯂꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯣ ꯉꯥꯟꯊꯣꯏꯈ꯭ꯔꯤ ꯑꯗꯨꯒ ꯏꯃꯥ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯎꯄꯥꯜ ꯎꯄꯥꯜꯁꯤꯡ ꯑꯗꯨꯅ ꯇꯥꯡꯖꯂꯤꯟ ꯃꯌꯥꯝ ꯑꯃ ꯌꯦꯠꯅꯗꯨꯅ ꯂꯩꯕꯒꯨꯝꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯂꯤꯟ ꯃꯌꯥꯝ ꯑꯃ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯤ ꯃꯔꯩꯁꯤꯡ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯅꯤ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯤ ꯐꯤ ꯀꯥꯝꯃꯤ ꯑꯌꯥꯡꯂꯩꯃ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯅ ꯐꯠꯇ꯭ꯔꯕꯤ ꯊꯋꯥꯏ ꯑꯅꯤ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯂꯥ ꯑꯩꯒꯤ ꯎꯔꯤꯡꯈꯣ ꯄꯥꯃꯦꯜ ꯑꯩꯒꯤ ꯎꯊꯥꯎꯒꯨꯟ ꯎꯃꯪꯂꯦꯟ ꯑꯩꯒꯤ ꯑꯁꯨꯛꯄ ꯑꯩꯒꯤ ꯌꯥꯀꯥꯄꯨꯡ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤ ꯀꯌꯥꯒꯤ ꯈꯨꯟꯗꯤꯟꯅꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯃꯤꯍꯥꯠꯄꯨꯡ ꯑꯣꯏꯍꯜꯂꯒꯤ ꯍꯣꯠꯅꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯌꯥꯡꯂꯩꯃ ꯄꯥꯟꯊꯣꯏꯕꯤ ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯦ ꯂꯝꯍꯦꯟꯕꯤ ꯊꯋꯥꯏ ꯑꯅꯤ ꯁꯥꯃꯨ ꯅꯃꯥꯏꯁꯤꯡ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯄꯥꯟꯈꯤ ꯏꯀꯥꯏ ꯈꯪꯗ ꯂꯤꯆꯠ ꯆꯠ ꯃꯥꯡ ꯊꯥꯗꯨꯅ ꯑꯁꯤꯕ ꯅꯈꯣꯏꯅ ꯑꯍꯤꯡꯕ ꯃꯤꯒꯤ ꯁꯛꯂꯣꯟ ꯂꯧ ꯇꯥꯏꯕꯪꯄꯥꯟꯒꯤ ꯈꯜ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯕ ꯌꯥꯕ ꯊꯨꯝꯃꯣꯛ ꯑꯣꯏꯅ ꯎꯔꯕ꯭ꯔꯥ ꯀꯥꯟꯅꯗ꯭ꯔꯕ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯑꯃꯒꯤꯗꯃꯛ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯅꯈꯣꯏꯅ ꯅꯅꯤꯡ ꯇꯧꯔꯤꯕ ꯑꯗꯣ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯈꯣꯡꯐꯝ ꯑꯗꯣ ꯍꯟꯗꯣꯛꯂꯣ ꯄꯣꯛꯂꯕꯗꯤ ꯁꯤꯕ ꯇꯥꯏ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯀꯥꯎꯔꯤꯕ ꯑꯌꯥꯡꯂꯩꯃ ꯏꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯐꯠꯇ꯭ꯔꯕꯤ ꯊꯝꯕꯥꯜꯒꯤ ꯊꯋꯥꯏ ꯑꯗꯣ ꯈꯨꯝꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯍꯤꯡꯕ ꯑꯁꯤꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯁꯤꯕꯁꯤꯡꯁꯨ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯅꯤꯡꯕ ꯊꯨꯡꯈꯤꯗꯕꯁꯤꯡ ꯑꯗꯨꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯄꯤꯕꯗꯤ ꯀꯔꯤ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ ꯁꯅꯔꯦꯝꯕꯤꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯤꯡꯎ ꯂꯥꯏꯑꯣꯏꯕ ꯑꯣꯏꯕꯤ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯔꯤ ꯈꯟꯕꯤꯒꯦ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯄꯥꯡꯊꯣꯛꯍꯧꯗ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯁꯤꯔꯕ ꯃꯇꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯄꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯒꯦ ꯑꯌꯥꯡꯂꯩꯃ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥ ꯑꯗꯣ ꯐꯠꯇ꯭ꯔꯕꯤ ꯊꯋꯥꯏ ꯑꯅꯤꯒꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯔꯣꯏꯗꯕ ꯃꯇꯝ ꯃꯥꯅ ꯂꯩꯔꯤꯕ ꯃꯈꯩ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗꯕ ꯐꯜ ꯇꯥꯕ ꯉꯝꯂꯔꯣꯏꯗꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯃꯇꯝ ꯃꯥꯡꯍꯟꯅꯤꯡꯗ꯭ꯔꯤ ꯑꯌꯥꯡꯂꯩꯃ ꯏꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯊꯋꯥꯏ ꯑꯅꯤꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯋꯥꯍꯩ ꯈꯣꯟꯐꯝ ꯍꯦꯟꯒꯅꯨ ꯆꯠꯅꯕꯤꯅꯤ ꯑꯁꯤꯕꯅ ꯑꯁꯤꯕꯒꯤ ꯑꯍꯤꯡꯕꯅ ꯑꯍꯤꯡꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯏ ꯍꯦ ꯊꯋꯥꯏ ꯃꯤꯔꯦꯜ ꯁꯦꯛꯂꯥꯒꯨꯝꯅ ꯁꯀꯞꯇꯨ ꯐꯪꯈꯞꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤꯕ ꯅꯈꯣꯏꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯣ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯑꯃꯠꯇ ꯌꯥꯎꯗꯦ ꯅꯈꯣꯏ ꯑꯅꯤꯅ ꯃꯍꯧꯁꯥ ꯃꯥꯒꯤ ꯈꯨꯠꯁꯦꯝ ꯑꯗꯣ ꯁꯤꯡꯅꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯐꯖꯅ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯈꯣꯏ ꯑꯅꯤꯃꯛ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯋꯥꯔꯛꯄ ꯇꯥꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯌꯥꯡꯂꯩꯃ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯠ ꯑꯗꯨꯗ ꯇꯥꯖꯤꯟ ꯇꯨꯝꯕ ꯑꯇꯨꯝꯕ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯃꯊꯟꯗ ꯄꯥꯏꯔꯛꯏ ꯏꯃꯥ ꯃꯥꯒꯤ ꯃꯈꯨꯠꯁꯨ ꯇꯤꯃꯦꯟ ꯇꯥꯂꯣꯏ ꯑꯇꯨꯝꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯐꯠꯇ꯭ꯔꯕꯤ ꯊꯋꯥꯏ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯜꯂꯨꯔꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯂꯪꯉꯛꯏ ꯇꯤꯃꯦꯟ ꯇꯥꯖꯤꯟ ꯑꯇꯨꯝꯕ ꯑꯗꯨ ꯎꯕꯗ ꯐꯠꯇ꯭ꯔꯕꯤ ꯊꯋꯥꯏ ꯑꯅꯤ ꯑꯗꯣ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯩ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯏꯇꯥ ꯊꯝꯕꯥꯜ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ ꯈꯜꯂꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯑꯣꯟꯁꯤꯟꯕꯗꯤ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒꯅꯤ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯂꯪꯂꯛꯂꯤꯕ ꯇꯥꯖꯤꯜ ꯑꯇꯨꯝꯕ ꯑꯁꯤꯅ ꯄꯥꯟꯈꯤꯕ ꯊꯣꯛꯂꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯤ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤꯕ ꯇꯥꯔꯤ ꯀꯥꯟꯅꯗꯦ ꯏꯇꯥ ꯆꯦꯜꯍꯧꯔꯁꯤ ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕꯤ ꯊꯋꯥꯏ ꯑꯅꯤ ꯑꯗꯣ ꯆꯦꯛꯂꯥ ꯃꯀꯨ ꯑꯣꯟꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯇꯤꯃꯦꯟꯇꯥ ꯃꯆꯤꯜ ꯑꯇꯨꯝꯕ ꯑꯗꯨꯅ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯑꯗꯣ ꯃꯥꯡꯗꯅꯕ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯊꯩꯈ꯭ꯔꯤ ꯃꯀꯨ ꯑꯣꯜꯂꯕ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥ ꯑꯗꯨꯗ ꯂꯥꯛ ꯂꯥꯛꯇꯨꯅ ꯈꯣꯡꯂꯝꯂꯒ ꯑꯗꯨꯃꯛ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯈ꯭ꯔꯤ
ꯑꯌꯥꯡ ꯂꯩꯃ ꯏꯃꯥ ꯃꯥꯒꯤ ꯃꯈꯨꯠꯁꯨ ꯇꯥꯖꯤꯜ ꯑꯇꯨꯝꯕ ꯑꯗꯣ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯔꯩ ꯂꯩꯔꯝꯂꯒ ꯏꯃꯥ ꯃꯥꯒꯤ ꯃꯈꯨꯠꯇ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯉꯁꯤꯒꯤꯗꯤ ꯊꯥꯕꯤꯔꯕꯅꯤ ꯏꯄꯥ ꯏꯄꯨꯒꯤ ꯑꯍꯨꯝꯂꯛꯇꯤ ꯑꯩꯅ ꯌꯦꯡꯕꯤꯈꯤꯅꯤ꯫ ꯃꯈꯥ ꯇꯥꯕ ꯊꯧꯗꯣꯛꯁꯤꯡꯗ ꯐꯖꯔꯛꯇ꯭ꯔꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯅꯈꯣꯏꯕꯨ ꯑꯩꯅ ꯃꯇꯤꯛ ꯊꯣꯛꯅ ꯂꯥꯛꯅꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏꯕꯨ ꯂꯩꯅꯨꯡ ꯑꯁꯤ ꯊꯦꯟꯗ ꯄꯨꯒꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯌꯦꯡꯕꯤꯔꯕꯅꯤ꯫ ꯑꯌꯥꯡ ꯂꯩꯃ ꯑꯩꯁꯨ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯏꯈꯨꯠꯅ ꯅꯈꯣꯏꯕꯨꯗꯤ ꯉꯁꯤꯒꯤ ꯊꯥꯗꯣꯛꯂꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯥ ꯃꯍꯥꯛꯅ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯔꯛꯏ꯫ ꯏꯃꯥ ꯃꯥꯒꯤ ꯈꯨꯕꯥꯛ ꯃꯌꯥꯏ ꯑꯗꯨꯗꯒꯤ ꯌꯥꯝꯈ꯭ꯔꯕ ꯇꯟꯗꯟ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯔꯛꯏ꯫ ꯇꯟꯗꯟ ꯃꯌꯥꯝ ꯑꯗꯨꯅ ꯋꯥꯈꯜ ꯇꯥꯗꯅ ꯃꯥꯂꯦꯝ ꯂꯩꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯀꯨꯁꯨꯝꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯑꯍꯥꯡꯕ ꯃꯥꯂꯪ ꯑꯗꯨꯗ ꯇꯟꯗꯟ ꯃꯌꯥꯝ ꯑꯗꯨꯅ ꯊꯥꯡꯗꯨꯅ ꯄꯨꯔꯛꯏ꯫ ꯇꯟꯗꯟ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯥꯡꯂꯛꯂꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯁꯨꯝ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯅꯕ ꯊꯤꯟꯕꯤꯔꯝꯂꯤ꯫ ꯃꯆꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯃꯪꯒꯣꯜ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗ ꯋꯥꯃꯟꯗꯨꯅ ꯃꯆꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯕꯗ ꯎꯏꯗꯨꯅ ꯂꯩꯕꯤ ꯀꯨꯁꯨꯝꯒꯤ ꯃꯃꯥ ꯑꯗꯣ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯔꯛꯏ꯫ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯀꯨꯁꯨꯝ ꯑꯗꯣ ꯗꯥꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯕꯨ ꯏꯃꯨꯡ ꯑꯗꯨꯗ ꯄꯨꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯃꯍꯥꯛꯁꯨ ꯏꯪꯉ ꯉꯛꯏ꯫ ꯃꯆꯥꯅ ꯑꯗꯨꯝꯅ ꯐꯤꯚꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯁꯤꯛꯂꯥ ꯃꯀꯨ ꯑꯣꯟꯗꯨꯅ ꯄꯥꯏꯔꯛꯂꯕ ꯅꯤꯡꯉꯝꯗ꯭ꯔꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯅꯤ ꯑꯗꯣ ꯁꯅꯔꯦꯝꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯤ꯫ ꯌꯨꯝꯗ ꯆꯪꯂꯛꯂꯤ꯫ ꯊꯝꯕꯥꯜꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯆꯨꯝ ꯑꯣꯟꯗꯨꯅ ꯁꯥꯏꯖꯤꯟ ꯁꯌꯥ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯐꯠꯇ꯭ꯔꯕꯤ ꯁꯅꯔꯦꯝꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯇꯨꯃꯤꯟꯅ ꯅꯤꯡꯉꯣꯜ ꯀꯥ ꯑꯗꯨꯗ ꯈꯣꯝꯂꯦꯟ ꯌꯥꯇꯥꯈ꯭ꯔꯦ꯫ ꯈꯣꯝꯂꯦꯟ ꯌꯥꯇꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯑꯗꯣ ꯋꯥꯈꯜꯗꯤ ꯈꯜꯂꯤ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯨꯝꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯀꯩꯗꯧꯕ ꯀꯔꯤ ꯑꯣꯏꯕ ꯀꯨꯁꯨꯝꯅ ꯀꯩꯗꯧꯔꯛꯄ ꯀꯨꯁꯨꯝꯅ ꯃꯥꯒꯤ ꯑꯔꯣꯟꯕ ꯑꯗꯣ ꯈꯪꯈ꯭ꯔꯦ꯫ ꯑꯔꯣꯟꯕ ꯑꯁꯤꯅ ꯑꯔꯥꯕꯒꯤ ꯅꯥꯀꯣꯡ ꯌꯧꯈ꯭ꯔꯒꯗꯤ ꯀꯝꯗꯧꯒꯅꯤ ꯀꯔꯤ ꯑꯣꯏꯔꯛꯄ ꯀꯨꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯔꯤ ꯇꯧꯔꯛꯄ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯣ ꯁꯣꯏꯗꯅ ꯀꯜꯂꯝꯂꯒꯅꯤ꯫ ꯎꯃꯪꯂꯦꯟ ꯑꯁꯨꯞꯄ ꯑꯗꯨꯗ ꯂꯩꯔꯝꯂꯔꯣꯏ꯫ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯑꯍꯤꯡ ꯑꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩ ꯃꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯆꯠꯂꯒꯦ꯫ ꯃꯍꯥꯛꯅ ꯈꯣꯝꯂꯦꯟ ꯌꯥꯇꯥꯔꯤꯉꯩꯗ ꯈꯧꯔꯤ ꯎꯇꯣꯡ ꯑꯗꯣ ꯃꯦꯠꯂꯒ ꯍꯥꯠꯂꯒꯦ꯫ ꯑꯩ ꯈꯣꯝꯂꯦꯟ ꯇꯨꯡꯈꯨꯟ ꯇꯥꯟꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯃꯇꯥꯡ ꯅꯠꯇꯦ꯫ ꯏꯅꯨꯡ ꯇꯩꯅ ꯉꯥꯟꯗ꯭ꯔꯤꯉꯩꯗ ꯂꯩꯔꯥꯡ ꯂꯩꯈꯣꯛꯇꯒꯤ ꯊꯥꯗꯠꯇꯕ ꯌꯥꯗꯦ꯫ ꯑꯩ ꯏꯊꯟꯇ ꯑꯣꯏꯔꯕꯁꯨ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯆꯠꯇꯕ ꯌꯥꯗꯦ ꯏꯇꯣꯝꯇ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯍꯟꯅꯗ꯭ꯔꯕꯤ ꯑꯅꯝ ꯀꯟꯕꯤ ꯐꯠꯇ꯭ꯔꯕꯤ ꯁꯅꯔꯦꯝꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯑꯃꯨꯕ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯏꯃꯨꯡꯗꯒꯤ ꯄꯥꯏꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯎꯆꯦꯛ ꯃꯀꯨ ꯑꯣꯟꯗꯨꯅ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯂꯩꯕ ꯀꯨꯁꯨꯝ ꯍꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯄꯥꯏꯔꯛꯂꯤ꯫ ꯀꯣꯟꯊꯣꯡ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄꯒ ꯀꯣꯟꯊꯣꯡ ꯆꯩ ꯂꯣꯜꯂꯤꯕ ꯑꯗꯣ ꯀꯥꯟꯁꯤꯟꯒꯦ ꯇꯧꯕꯒ ꯃꯁꯥ ꯑꯗꯨꯗ ꯃꯩꯁꯥ ꯐꯥꯎꯔꯛꯏ꯫ ꯀꯣꯟꯊꯣꯡ ꯆꯩ ꯑꯗꯨ ꯀꯥꯟꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯕꯒꯤ ꯃꯅꯝ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯃꯗꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯁꯟꯇꯣꯛꯏ꯫ ꯃꯅꯝ ꯑꯗꯨꯅ ꯁꯅꯔꯦꯝꯕꯤꯒꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡ ꯊꯦꯡꯂꯕꯗ ꯃꯁꯥ ꯄꯨꯝꯕ ꯑꯗꯣ ꯇꯟꯕ ꯐꯥꯎꯔꯛꯏ꯫ ꯏꯌꯩ ꯍꯩꯅꯤꯡꯗꯕ ꯑꯃ ꯄꯣꯛꯄꯒꯨꯝꯅ ꯇꯧꯔꯛꯏ꯫ ꯐꯠꯇ꯭ꯔꯕꯤ ꯊꯋꯥꯏ ꯑꯗꯨꯅ ꯈꯜꯂꯤ ꯑꯣ ꯃꯈꯣꯏꯒꯤꯁꯤ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯔꯤꯕ ꯍꯥꯏꯗꯨꯅꯤꯅꯤ꯫ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯕꯁꯤꯗ ꯂꯣꯏꯕ ꯉꯥꯏꯈꯤꯒꯦꯕ ꯑꯗꯨꯒ ꯈꯪꯅꯤ ꯀꯨꯁꯨꯝ ꯅꯪ ꯁꯣꯏꯗꯅ ꯈꯪꯒꯅꯤ꯫ ꯅꯪꯅ ꯍꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯑꯌꯦꯠꯄꯗ ꯑꯌꯦꯠꯄ ꯑꯣꯏꯔꯒꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯐꯠꯇ꯭ꯔꯕꯤ ꯁꯅꯔꯦꯝꯕꯤꯒꯤ ꯊꯋꯥꯏ ꯑꯗꯣ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯕ ꯑꯗꯣ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯃꯤꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯨꯁꯨꯝ ꯍꯣꯏꯒꯤ ꯏꯪꯈꯣꯜ ꯆꯥꯒꯣꯏꯅꯨꯡ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯩ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯀꯣꯟꯕ ꯂꯥꯏꯅꯤ ꯍꯥꯏꯗꯨꯅ ꯇꯣꯞꯅ ꯁꯪꯂꯦꯟ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯐꯠꯇ꯭ꯔꯕꯤ ꯁꯅꯔꯦꯝꯕꯤꯒꯤ ꯊꯋꯥꯏ ꯑꯗꯣ ꯍꯦꯛ ꯃꯤꯆꯥꯅꯔꯨꯔꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨꯗ ꯀꯔꯦꯝꯅꯕ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯛꯏ ꯃꯜꯂꯕ ꯃꯤꯔꯥꯡꯅ ꯏꯊꯥꯡ ꯊꯥꯡꯕ ꯑꯃꯟꯕ ꯂꯥꯏꯁꯪ ꯑꯁꯤꯕꯨ ꯆꯤꯡꯉꯨ ꯂꯥꯏꯕꯨ ꯂꯩꯔꯝꯒꯗ꯭ꯔꯥ? ꯏꯅꯦꯅ ꯀꯨꯛꯂꯤꯕꯁꯤ ꯏꯃꯟ ꯍꯦꯛ ꯃꯜꯂꯗꯅ ꯐꯖꯅꯁꯨ ꯁꯦꯝꯖꯤꯟꯕꯤꯗꯦ꯫ ꯐꯛꯂꯥꯡꯒ ꯑꯁꯤꯅ ꯃꯔꯣꯟ ꯑꯃ ꯏꯆꯦ ꯍꯦꯛ ꯁꯦꯒꯥꯏꯔꯗꯅ ꯐꯠꯇ꯭ꯔꯕꯤ ꯁꯅꯔꯦꯝꯕꯤꯒꯤ ꯊꯋꯥꯏꯅꯤ ꯀꯔꯦꯝꯅꯕ ꯎꯁꯤꯠꯇꯕꯗ ꯃꯥꯡ ꯊꯥꯕꯤ ꯑꯣꯏꯔꯨꯕꯅ ꯆꯤꯡꯉꯨ ꯂꯥꯏꯕꯨ ꯂꯩꯔꯝꯒꯗ꯭ꯔꯥ
ꯑꯃꯟꯕ ꯂꯥꯏꯁꯪꯅꯤ ꯈꯟ ꯊꯧꯁꯥ ꯋꯥꯁꯥꯗ ꯃꯃꯟ ꯌꯥꯎꯗꯕꯒꯨꯝꯅ ꯑꯃꯟꯕ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤꯡꯎ ꯂꯥꯏꯕꯨ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯤ꯫ ꯂꯥꯏꯁꯪ ꯑꯁꯤꯗꯒꯤ ꯂꯥꯏ ꯊꯣꯛꯂꯒ ꯃꯍꯥꯛꯀꯤ ꯈꯨꯠꯇꯒꯤ ꯀꯨꯁꯨꯝ ꯑꯗꯨ ꯀꯟꯕꯤꯕ ꯉꯝꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯑꯣꯏꯊꯣꯛꯇꯕꯅꯤ, ꯃꯜꯂꯕ ꯂꯥꯏꯁꯪ ꯑꯁꯤꯗ ꯂꯥꯏ ꯂꯩꯕ ꯍꯧꯅꯗꯦꯗ꯫ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯁꯤꯅ ꯈꯪꯗꯕ ꯑꯃꯗꯤ ꯂꯩ꯫ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯗꯤ ꯈꯨꯕꯝ ꯌꯥꯅ ꯁꯪꯂꯦꯟ ꯅꯥꯏꯗꯨꯅ ꯂꯥꯠꯄꯨ ꯂꯥꯠꯈ꯭ꯔꯕꯗꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩ ꯍꯥꯏꯕ ꯑꯗꯣ꯫ ꯁꯅꯥ ꯀꯣꯟꯒ ꯊꯥ, ꯂꯨꯄꯥ ꯌꯥꯏꯒ ꯊꯥ, ꯃꯥꯂꯦꯝ ꯀꯣꯔꯧ ꯑꯅꯤꯕꯨ ꯇꯥꯏ, ꯂꯩꯔꯥꯏ ꯌꯨꯔꯥꯏ ꯃꯛꯇꯕꯨ ꯈꯪ, ꯂꯪꯂꯥꯏ ꯍꯤꯔꯤ ꯃꯥꯄꯜꯅ ꯂꯥꯏꯅꯤꯡꯊꯧ ꯃꯥꯕꯨ ꯏꯀꯧꯅ, ꯂꯪꯂꯥꯏ ꯍꯤꯔꯤ ꯇꯔꯦꯠ ꯑꯃꯅ ꯂꯥꯏꯔꯦꯝꯕꯤ ꯃꯥꯕꯨ ꯏꯀꯧꯅ, ꯂꯥꯏꯖ ꯏꯔꯣꯜ ꯅꯨꯡꯗꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯃꯥꯕꯨ ꯏꯀꯧꯗꯨꯅ ꯌꯨꯝꯂꯥꯏ ꯑꯣꯏꯅ ꯂꯥꯠꯇꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯃꯟꯕ ꯂꯥꯏꯁꯪ ꯑꯣꯏꯖꯔꯕꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯇꯥꯏꯕꯪꯆꯥꯁꯤꯡꯅ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯑꯐꯕ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯦꯡꯗꯨꯅ ꯏꯀꯧꯈꯠꯈꯤꯕꯅꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯂꯩꯔꯦꯝꯕꯤꯕꯨ ꯂꯩꯔꯝꯂꯣꯏ ꯑꯃꯟꯕ ꯂꯥꯏꯁꯪꯅꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯤ꯫ ꯐꯠꯇ꯭ꯔꯕꯤ ꯊꯋꯥꯏ ꯑꯁꯤꯅ ꯈꯣꯡ ꯊꯥꯡꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯣ ꯑꯃꯟꯕ ꯂꯥꯏꯁꯪ ꯁꯪꯂꯦꯟ ꯃꯆꯥꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯇꯥꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯁꯃꯤꯟ ꯐꯪꯂꯤ꯫ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯕꯁꯤꯡꯕꯨ ꯀꯟꯒꯦ ꯈꯜꯂꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯊꯋꯥꯏ ꯃꯥꯅ ꯈꯜꯂꯤꯕꯁꯤꯡ ꯑꯗꯣ ꯁꯪꯂꯦꯟ ꯃꯆꯥꯗꯨꯒꯤ ꯃꯅꯨꯡꯗ ꯐꯝꯕꯥꯜ ꯂꯥꯡꯂꯤꯕ ꯑꯗꯨꯅ ꯏꯉꯥꯟ ꯉꯥꯟꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯐꯠꯇ꯭ꯔꯕꯤ ꯊꯋꯥꯏ ꯑꯁꯤ ꯋꯥꯔꯛꯈꯤ꯫ ꯏꯈꯪ ꯈꯪꯍꯧꯗ ꯃꯂꯪ ꯁꯧꯝ ꯌꯦꯜꯂꯝꯕ ꯈꯣꯏꯖꯣ ꯂꯩꯈꯥꯝ ꯑꯗꯣ ꯂꯦꯞꯈ꯭ꯔꯤ꯫ ꯑꯍꯥꯡꯕ ꯃꯂꯪ ꯑꯗꯨꯗ ꯃꯅꯝ ꯌꯦꯜꯂꯝꯕ ꯑꯗꯣ ꯌꯦꯟꯈꯤꯗ꯭ꯔꯤ꯫ ꯐꯠꯇ꯭ꯔꯕꯤ ꯁꯅꯔꯦꯝꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯈꯜꯂꯤ, ꯍꯧꯖꯤꯛꯇꯤ ꯈꯣꯏꯖꯣ ꯂꯩꯈꯥꯝꯁꯨ ꯃꯅꯝ ꯅꯝꯈꯤꯗ꯭ꯔꯤ꯫ ꯃꯤꯀꯨꯞ ꯑꯃꯠꯇ ꯃꯥꯡꯍꯟꯕ ꯌꯥꯗꯦ꯫ ꯉꯁꯥꯏ ꯑꯩꯒꯤ ꯂꯣꯏꯁꯤꯟꯍꯧꯗ꯭ꯔꯕ ꯏꯊꯧ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯥꯡꯊꯣꯛꯂꯨꯔꯒꯦ꯫ ꯀꯨꯁꯨꯝ ꯑꯗꯣ ꯈꯨꯠ ꯆꯟꯁꯤꯜꯂꯨꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯐꯠꯇ꯭ꯔꯕꯤ ꯊꯋꯥꯏ ꯑꯗꯣ ꯀꯣꯟꯊꯣꯡ ꯆꯩ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯀꯥꯟꯁꯤꯜꯂꯛꯏ꯫ ꯄꯟꯊꯕ ꯇꯧꯗ ꯈꯣꯡꯊꯥꯡ ꯑꯅꯤ ꯑꯍꯨꯝꯇ ꯃꯥꯂꯦꯝ ꯂꯩꯗ ꯈꯣꯡꯗꯤ ꯇꯥꯗꯨꯅ ꯊꯥꯡꯂꯛꯄꯗ ꯉꯥꯏꯔꯤ꯫ ꯀꯨꯁꯨꯝ ꯍꯣꯏꯒꯤ ꯍꯧꯔꯩ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯁꯥꯔꯤꯕ ꯑꯃꯟꯕ ꯁꯪꯂꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯐꯛꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯃꯈꯨꯠꯁꯨ ꯐꯤꯁꯥ ꯇꯦꯝ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯁꯤꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯥꯗ ꯏꯇꯩ ꯑꯈꯣꯡ ꯖꯥꯝꯕ, ꯂꯣꯏꯃꯣꯝ ꯐꯧꯗ ꯋꯥꯍꯤꯛ ꯇꯥꯕꯒꯨꯝꯅ ꯑꯩꯒꯤ ꯏꯪꯈꯣꯜ ꯆꯒꯣꯏ ꯅꯨꯡ ꯐꯛꯑꯣꯏ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕ ꯃꯣꯏꯔꯥꯡꯊꯦꯝ ꯁꯥꯒꯩ ꯑꯩꯒꯤꯗꯤ ꯏꯌꯦꯛꯆꯥ, ꯏꯗꯨ ꯑꯩꯒꯤ ꯏꯄꯥꯆꯥ, ꯏꯄꯥꯔꯤ ꯏꯃꯣꯝ ꯄꯨꯟꯁꯤꯕꯨ ꯁꯤꯡꯅꯕ ꯂꯥꯛꯂꯤꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯇꯥꯟꯁꯤꯗꯣ꯫ ꯃꯁꯥꯅ ꯐꯛꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯋꯥ ꯍꯩꯇꯥꯕꯗ ꯑꯈꯣꯡ ꯖꯥꯝꯕꯅ ꯍꯥꯏꯔꯛꯏ, ꯏꯁꯥꯅꯧ ꯐꯛꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ, ꯅꯈꯨꯠꯁꯨ ꯐꯤꯁꯥꯇꯦꯝ ꯄꯥꯏꯔꯨ, ꯅꯁꯥꯕꯤ ꯑꯣꯏꯕ ꯑꯩꯅ ꯏꯈꯨꯠꯁꯨ ꯊꯥꯡ ꯄꯥꯏꯔꯒꯤ ꯐꯠꯇ꯭ꯔꯕꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯍꯧꯔꯩ ꯈꯥ ꯄꯥꯡꯕ ꯃꯥꯏꯀꯩꯗ ꯍꯣꯏꯊꯔꯁꯤ꯫ ꯏꯁꯤꯛ ꯍꯨꯟꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯒꯤꯗꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ ꯏꯪꯈꯣꯜ ꯀꯣꯟꯕ ꯂꯥꯏ ꯑꯗꯣ ꯑꯃꯟꯕ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯁꯥꯃꯨ ꯃꯥꯒ ꯃꯥꯌꯣꯛ ꯌꯥꯒꯅꯤ ꯅꯤꯡꯂꯨꯗꯕꯅꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯂꯩꯔꯦꯝꯕꯤ ꯑꯅꯤ ꯑꯗꯨ ꯎꯕꯗ ꯈꯣꯡꯐꯝ ꯍꯟꯖꯤꯜꯂꯤ꯫ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯋꯥꯈꯜ ꯑꯗꯨꯗ ꯈꯜꯂꯤ, ꯉꯁꯥꯏꯅ ꯇꯤꯃꯦꯟꯇ, ꯍꯧꯖꯤꯛꯅ ꯐꯤꯁꯥꯇꯦꯝ, ꯈꯨꯆꯨ ꯊꯥꯡ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯑꯩꯒꯤ ꯑꯣꯏꯅ ꯀꯌꯥ ꯏꯄꯥꯡ ꯄꯥꯡꯗꯦ, ꯀꯌꯥꯁꯨ ꯆꯥꯟꯅꯗꯦ꯫ ꯂꯥꯏꯁꯤꯡ ꯑꯁꯤꯒ ꯑꯣꯟꯁꯤꯟꯅꯔꯨꯔꯕꯗꯤ ꯑꯩꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯑꯁꯤ ꯂꯣꯏꯅꯃꯛ ꯃꯥꯡꯕ ꯇꯥꯔꯤ꯫ ꯑꯩ ꯆꯦꯜꯍꯧꯕꯅ ꯐꯔꯒꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯎꯆꯦꯛ ꯃꯀꯨ ꯑꯣꯟꯗꯨꯅ ꯑꯃꯨꯛꯇꯪ ꯈꯣꯡꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯣ꯫ ꯀꯨꯁꯨꯝ ꯍꯣꯏꯒꯤ ꯏꯪꯈꯣꯜ ꯆꯒꯣꯏ ꯅꯨꯡ ꯑꯗꯨꯗ ꯁꯪꯂꯦꯟ ꯁꯥꯅ ꯏꯪꯈꯣꯜ ꯀꯣꯟꯕ ꯂꯥꯏ ꯑꯣꯏꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯂꯩꯔꯛꯂꯕ ꯐꯛꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯤ ꯑꯈꯣꯡ ꯖꯥꯝꯕꯅ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯕꯁꯤꯡꯒꯤ ꯊꯋꯥꯏ ꯀꯟꯕꯤꯈ꯭ꯔꯤ꯫ ꯈꯪꯗꯕꯅꯗꯤ ꯈꯪꯗꯕꯅꯤ, ꯂꯝ ꯀꯣꯟꯕ ꯎꯃꯪ ꯂꯥꯏꯗ ꯅꯠꯇꯦ, ꯌꯨꯝ ꯑꯃ ꯄꯥꯜꯂꯕꯗꯤ ꯌꯨꯝꯂꯥꯏ ꯑꯃꯗꯤ ꯏꯪꯈꯣꯜ ꯀꯣꯟꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯅꯤꯡꯕ ꯃꯊꯧ ꯇꯥꯏ꯫ ꯇꯁꯦꯡꯅ ꯇꯤꯡꯈꯣꯡ ꯂꯩꯈꯣꯡ ꯊꯤꯗꯣꯛꯇꯨꯅ ꯇꯤꯜꯂꯝ ꯂꯥꯏꯔꯝ ꯈꯪꯅ ꯉꯁꯤ ꯀꯨꯁꯨꯝꯅ ꯑꯋꯥꯕꯗꯒꯤ ꯀꯟꯈꯤꯕ ꯑꯁꯤꯒꯤ ꯃꯔꯝꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯀꯨꯁꯨꯝꯒꯤ ꯃꯃꯥ ꯀꯩꯅꯥꯍꯟꯕꯤ ꯑꯗꯣ ꯌꯨꯝ ꯑꯃ ꯄꯥꯟꯕꯒꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯄ, ꯂꯥꯏ ꯇꯤꯟꯅꯤꯡꯕ, ꯆꯤꯡꯎ ꯂꯥꯏ ꯃꯁꯛ ꯈꯪꯅ ꯅꯤꯡꯕ, ꯇꯤꯡꯈꯣꯡ ꯂꯩꯈꯣꯡ ꯊꯤꯗꯣꯛꯄ, ꯑꯗꯨꯅ ꯃꯆꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯉꯁꯤ ꯀꯟꯈꯤꯕꯅꯤ꯫
ꯑꯃꯔꯣꯝꯗꯅ ꯂꯥꯏ ꯂꯩ, ꯊꯥꯖꯕ ꯃꯐꯝꯗ ꯂꯥꯏ ꯂꯩ, ꯊꯥꯖꯗꯕ ꯃꯐꯝꯗꯅ ꯍꯤꯡꯆꯥꯕ ꯂꯩ, ꯐꯖꯕ ꯐꯖꯗꯕ ꯊꯣꯏꯅ ꯂꯩꯇꯦ, ꯑꯃꯟꯕ ꯂꯥꯏꯁꯪ ꯁꯪꯂꯦꯟꯗꯁꯨ ꯆꯤꯉꯨ ꯂꯥꯏ ꯂꯩ, ꯅꯤꯡꯊꯤꯕ ꯐꯖꯕ ꯈꯛꯇꯅ ꯆꯤꯉꯨ ꯂꯥꯏꯅ ꯁꯩꯗꯥꯡꯕ ꯂꯩꯇꯦ, ꯃꯁꯤꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝꯅꯤ, ꯆꯦꯠꯅ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯅꯤꯡꯂꯤꯕ ꯃꯆꯥ ꯃꯁꯨ ꯑꯣꯏꯕ ꯑꯃꯠꯇ ꯆꯤꯉꯨ ꯑꯣꯏꯕ ꯀꯅꯥꯅ ꯊꯧꯖꯥꯜꯗꯕ ꯂꯩꯇꯦ, ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯃꯍꯟꯐꯝꯗ ꯍꯟꯖꯤꯟꯈ꯭ꯔꯦ, ꯐꯠꯇ꯭ꯔꯕ ꯅꯤꯡꯉꯝꯗ꯭ꯔꯕꯤ ꯁꯅꯔꯦꯝꯕꯤꯒꯤ ꯊꯋꯥꯏ ꯑꯗꯣ ꯃꯌꯨꯝ ꯌꯧꯔꯛꯂꯤ, ꯅꯤꯡꯉꯣꯜ ꯀꯥ ꯑꯗꯨꯗ ꯃꯩꯈꯨ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ, ꯁꯅꯔꯦꯝꯕꯤꯒꯤ ꯁꯛꯇꯝ ꯂꯧ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯃꯥꯏꯊꯣꯡ ꯄꯨꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯔꯛꯂꯤ, ꯍꯌꯦꯡ ꯏꯅꯨꯡ ꯇꯩꯅ ꯉꯥꯜꯂꯛꯄꯗ ꯀꯔꯤ ꯑꯣꯏꯒꯅꯤ, ꯉꯁꯤ ꯃꯍꯥꯛꯀꯤ ꯈꯨꯠꯇꯒꯤ ꯀꯨꯁꯨꯝ ꯅꯥꯟꯊꯣꯛꯈ꯭ꯔꯦ, ꯀꯨꯁꯨꯝꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯔꯤ ꯇꯧꯔꯛꯄ ꯌꯥꯕ ꯌꯦꯡꯕ ꯇꯥꯔꯤ, ꯃꯍꯥꯛꯄꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯒꯅꯤ, ꯑꯔꯥꯕꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯎꯅꯍꯟꯕ ꯌꯥꯗꯦ, ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯨ ꯂꯩꯔꯤ, ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯟꯖꯥꯕꯨ ꯐꯪꯂꯕꯗꯤ ꯃꯊ꯭ꯋꯥꯏ ꯂꯧꯔꯒꯤ, ꯑꯍꯤꯡꯕ ꯃꯥꯕꯨ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯅꯥ ꯂꯥꯛꯇꯨꯅ ꯀꯟꯕ ꯉꯝꯕ ꯌꯦꯡꯒꯤ, ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕꯤ ꯁꯅꯔꯦꯝꯕꯤꯒꯤ ꯊꯋꯥꯏ ꯑꯗꯣ ꯅꯤꯡꯗꯣꯜ ꯄꯣꯝꯅ ꯈꯣꯝꯂꯦꯟꯅ ꯇꯥꯈ꯭ꯔꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯤ, ꯅꯣꯡ ꯉꯥꯟꯒꯗꯕꯁꯨ ꯀꯨꯏꯔꯛꯇ꯭ꯔꯤ, ꯂꯝꯂꯦꯟ ꯂꯝꯗꯝ ꯂꯝ ꯅꯨꯡꯁꯤ ꯋꯥꯉꯨꯅꯤ, ꯁꯅꯔꯦꯝꯕꯤ ꯀꯧꯕꯤ ꯑꯗꯣ ꯅꯤꯡꯉꯥꯏꯗꯅ ꯈꯣꯝꯂꯦꯟ ꯇꯨꯡꯈꯨꯟ ꯇꯥꯜꯂꯤ, ꯄꯣꯝꯕꯤ ꯑꯃꯁꯨꯡ ꯃꯣꯂꯥꯡ ꯌꯥꯍꯤꯞꯅ ꯋꯥꯉꯨ ꯇꯝꯐꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯃꯕꯦꯟꯕꯨ ꯁꯥꯅ ꯅꯥꯎꯀꯣꯟꯗꯨꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤ, ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯝꯕꯗꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯑꯃ ꯃꯪꯕ ꯍꯧꯔꯛꯏ, ꯃꯍꯥꯛꯀꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥ ꯑꯗꯨꯗ ꯊꯥꯡꯖꯤꯡ ꯆꯤꯡꯖꯥꯎ ꯀꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ, ꯃꯍꯥꯛꯀꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥ ꯑꯗꯨꯗ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯄ ꯃꯇꯝ ꯑꯣꯏꯅꯁꯨ ꯇꯧꯏ, ꯆꯤꯡꯖꯥꯎ ꯑꯗꯨꯗ ꯃꯊꯟꯇꯅꯤ ꯃꯄꯥꯡ ꯀꯅꯥ ꯌꯥꯎꯗ ꯀꯥꯔꯛꯂꯤꯕ ꯑꯗꯣ, ꯆꯤꯡ ꯀꯥꯔꯛꯄꯒꯤ ꯃꯁꯥ ꯑꯗꯣ ꯋꯥꯕꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯔꯛꯂꯤ, ꯆꯤꯡꯖꯨꯝ ꯆꯦꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ, ꯏꯀꯪꯊꯥ ꯑꯣꯏꯕꯅ ꯃꯔꯤ ꯄꯤꯛꯄꯤ ꯂꯨꯛꯅꯨꯡ ꯂꯥꯏꯖ ꯆꯦꯟꯕꯁꯨ ꯎꯔꯝꯗꯦ, ꯆꯤꯡꯖꯨꯝꯗꯒꯤ ꯆꯦꯟꯊꯔꯛꯄ ꯃꯆꯨꯝꯇ ꯑꯣꯏꯔꯕꯁꯨ ꯊꯛꯀꯦ ꯍꯥꯏꯕꯗ ꯑꯃꯠꯇ ꯍꯦꯛ ꯐꯪꯂꯝꯗꯦ, ꯌꯥꯝꯅ ꯋꯥꯅ ꯈꯪꯂꯝꯃꯤ, ꯃꯆꯤꯜ ꯑꯗꯨꯗ ꯏꯁꯤꯡꯇ ꯁꯣꯜꯂꯤ, ꯏꯁꯤꯡꯕꯨ ꯊꯛꯄ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯁꯤ ꯀꯣꯛꯄ ꯑꯣꯏꯒꯅꯤ ꯈꯜꯂꯝꯃꯤ, ꯂꯝꯁꯥꯡ ꯂꯥꯛꯄꯒ ꯆꯤꯡ ꯑꯋꯥꯡꯕ ꯀꯥꯔꯛꯄꯒ ꯋꯥꯕꯅ ꯃꯁꯥ ꯑꯗꯣ ꯐꯦ ꯂꯥꯎꯔꯤ, ꯊꯥꯡꯖꯤꯡ ꯆꯤꯡꯖꯥꯎ ꯀꯥꯔꯛꯄꯗꯤ ꯃꯇꯝ ꯑꯁꯤꯗ ꯑꯔꯥꯞꯄꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡ ꯅꯥꯄꯨꯝ ꯑꯃꯗ ꯈꯣꯟꯊꯥꯡ ꯌꯩꯅ ꯁꯩꯁꯛꯂꯛꯏ, ꯋꯥꯀꯣꯂꯣ ꯋꯥꯀꯣꯂꯣ ꯇꯝꯗ ꯇꯥꯕ ꯋꯥꯀꯣꯅ ꯆꯤꯡꯗ ꯇꯥꯒꯦ ꯃꯍꯥꯏꯔꯦ, ꯇꯝꯗ ꯄꯥꯏꯕ ꯋꯥꯏꯅꯨꯅ ꯆꯤꯡꯗ ꯄꯥꯏꯒꯦ ꯃꯍꯥꯏꯔꯦ, ꯋꯥꯀꯣꯇ ꯅꯣꯏ ꯅꯣꯏ꯫ ꯏꯁꯩ ꯁꯛꯂꯤꯕ ꯑꯗꯣ ꯀꯔꯣꯝꯗꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯍꯥꯎꯅꯨꯕꯤ ꯑꯃ ꯀꯣꯛꯇ ꯁꯝ ꯑꯗꯨ ꯌꯥꯟ ꯇꯨꯡꯊꯪꯅꯗꯨꯅ ꯆꯠꯂꯤꯕ ꯑꯗꯣ ꯃꯍꯥꯛꯅ ꯎꯔꯛꯂꯤ, ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯊꯥꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯀꯔꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯁꯅꯔꯦꯝꯕꯤꯅ ꯈꯜꯂꯤ, ꯁꯅꯔꯦꯝꯕꯤꯅ ꯀꯧꯔꯛꯏ, ꯏꯃꯥ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ, ꯁꯅꯔꯦꯝꯕꯤꯅ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯥꯡ ꯊꯥꯅ ꯆꯠꯂꯤꯕꯤ ꯍꯥꯎꯅꯨꯕꯤ ꯑꯗꯣ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ, ꯑꯗꯨꯒ ꯁꯅꯔꯦꯝꯕꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯅꯨꯄꯤ, ꯏꯃꯥꯕꯨ ꯀꯧꯕꯗꯤ, ꯏꯆꯥꯗꯤ ꯀꯔꯥꯏꯗꯒꯤꯅꯣ, ꯊꯥꯡꯖꯤꯡ ꯆꯤꯡꯖꯥꯎ ꯑꯁꯤꯗ ꯅꯄꯥꯡ ꯀꯅꯥꯁꯨ ꯌꯥꯎꯕ ꯎꯗꯦ, ꯅꯊꯟꯅ ꯀꯥꯔꯛꯄ꯭ꯔꯥ, ꯀꯔꯤ ꯃꯔꯝ ꯂꯩꯔꯒꯦ ꯏꯆꯥꯅꯨꯄꯤ? ꯁꯅꯔꯦꯝꯕꯤꯅ ꯍꯥꯎꯅꯨꯕꯤ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥ ꯅꯆꯥ ꯑꯩꯗꯤ ꯀꯦꯒꯦ ꯃꯣꯏꯔꯥꯡꯗꯒꯤꯅꯤ, ꯊꯥꯡꯖꯤꯡ ꯆꯤꯡꯖꯥꯎ ꯑꯁꯤꯗ ꯏꯄꯥ ꯏꯄꯨꯒꯤ ꯋꯥ ꯑꯃ ꯍꯧꯏ, ꯃꯗꯨꯕꯨ ꯍꯦꯛꯂꯨꯁꯨ ꯍꯥꯏꯗꯨꯅ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧꯅ ꯊꯥꯔꯛꯄꯅꯤ, ꯑꯗꯨ ꯏꯃꯥ ꯅꯆꯥ ꯑꯩꯗꯤ ꯂꯝꯕꯤ ꯂꯝꯍꯥꯡꯅꯔꯤ, ꯑꯗꯨꯒ ꯆꯥꯔꯝ ꯆꯗꯠꯅꯔꯤ, ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯔꯤ, ꯏꯃꯥꯒꯤ ꯂꯥꯏꯖ ꯏꯁꯤꯡꯒ ꯌꯥꯎꯕ꯭ꯔꯥ, ꯌꯥꯎꯔꯕꯗꯤ ꯅꯆꯥ ꯑꯩ ꯈꯤꯇ ꯊꯛꯆꯒꯤ꯫ ꯁꯅꯔꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯥꯎꯅꯨꯕꯤ ꯑꯗꯨꯅ ꯈꯣꯏꯔꯨꯝ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯥꯎꯅꯨꯕꯤ ꯑꯗꯨꯅ ꯀꯔꯤꯒꯤꯗꯤ ꯌꯥꯎꯒꯅꯤ, ꯏꯃꯥꯒꯤ ꯁꯝ ꯃꯅꯨꯡ ꯑꯁꯤꯗ ꯂꯥꯏꯖ ꯏꯁꯤꯡ ꯌꯥꯎꯔꯤꯌꯦ, ꯑꯁꯤ ꯍꯥꯏꯔꯒ ꯍꯥꯎꯅꯨꯕꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯀꯣꯛꯇꯒꯤ
sam adu thari aduga sam adugi manungdagi tumba ama lokthorei tumba adugi manungda laiji ising ado pik thana yawi sanrebi do laiji ising sing adu khubak haitharaga makna thakli khubak ani lonaduna sanrebi laiji ising ado thaktuna ikhau langba adu kokli sanrebi hairei imagi laiji ising thakpadagi samu pangan haplido thawai ase hingadaba mali haujikti ima nasasi lambi kangawnari imana khanglabadi amuktang takpiyo nasabu amuktang lamjinbiyo haunubi aduna hairei karigidi takloi isagi lambibu namana takani sanrebina thangjing chingsawasi sangmandana nasadi lambi kangawnari nasa aina satningliba lambi asina haurei nungpok maikaini imana amuktang takpiyo langon yambi ayang leima ima haurei masampubi imana langol laugtuna chingu matik leibana khoyum mangal saubina langol langdai sanaduna haunubi oina saktam lang haurei masampubi imani haibadi mahakti khanglamdi haujikti haurei mi imana sanaremina pamliba maikei ado khutpu thinna taklakli asigi khonglam asida chetlabadi haurei nungpuk pangba maikei ado soidana yaugani ye asumna taklakli sanarembi ado haurei masampubi imana takpa maikei adomda madomna lakli asumna leptana lakpana laiji isingna imai chona sing anigi karakta fajakraba turel ama leirammi turel adubu lanthokpani mahakna pamliba ase turel leirai mapal aduda lanthoknaba wagai higa leibra haithuna koyeng yengi hi amatadi leiba uramdi madugi mahutta loibi hau tambani pa makhuchu haiba amana hi saduna leiba ado makna uri ahalgi matam oiriba haunuba adugi manak tamna changsila aduga turel laiji ipak yayasibu amuktang lanthok piyo sungyamak yadabani lanthok taba yadabani asumna haijarami sanarembina haunuba adugi mafamda hi sariba loibi hau aduna ngaihak ngayu hairaklami mikup kharagi manungda loibi hau aduna hi adu saba loiri hi adu saba hek loibaga loibi hau aduna nau amapai sanarembina hiyaida tongduna hi adu lanthorakli laining thau pisatau mahakna langol laugduna sanarembi ado lanthok pirakli haunuba amagi langol lauraba laining thau pisatau mahakna sanarembi ado turel laija mapal aduda thambiramli turel changjau mapal aduda khong thabada mangairi mahaki manak tamna madok saurel amadi amaibi tampak ado sanarembi gi manak tamna sensilai sanarembi al ani adu ubada pungak ngakri mitlu ani ado pina ihaurai madaugi makhong adu paiduna hikna kappi sanarembi adu ubada madau saurena asumna hairai isu tombi isubu yamna warabrani isugi damak ipu lairibasidi miyoibigi punsidi thasiga thanilga ani konana chatpani kaigino isuna kapliba dubu amaibi tampakna amuk hairai abogi sanarembi nangbu kaplanu ngasi lamdam tamna loibi singi lamdam turel laija mapal asida nangbu kaubadi isugi mitki pina thumlaba maithong ado yengi haiduna kaubanati kari maram leibanano aikhoina lairinge sida nahakna ningdol pomdoisi sanarembina amuk hairai karigino nakhoina aibu thadoktuna chatkribado ipu abo nasu oibi aidi wabna felauri lambi uraktri maming tagi hingliba haibado nasu aidi oiri saurena amuk hairai isugi lambi taki haiduna mafam asida nangbu kaubani yenghoi ada thangjing singi thena sida hauriba sinaula singlai mayam hauriba si nahakpu ubra asigi nakaldana usan pambi paring hauriba usal asigi hek nakanda
ꯂꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩꯕꯅꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯄꯥꯜꯗꯅ ꯋꯥ ꯄꯥꯝꯕꯤ ꯍꯧꯕ ꯅꯍꯥꯛꯅ ꯊꯦꯡꯅꯒꯅꯤ꯫ ꯍꯧꯔꯤꯕ ꯋꯥ ꯑꯁꯤ ꯅꯄꯨ ꯑꯩꯒꯤ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯔꯨꯞ ꯑꯃꯅ ꯂꯥꯡꯑꯣꯟ ꯂꯧꯗꯨꯅ ꯍꯧꯕꯅꯤ꯫ ꯋꯥ ꯑꯁꯤ ꯌꯥꯜꯂꯤ ꯍꯥꯏꯔꯒ ꯆꯩꯁꯨ ꯑꯣꯏꯅ ꯁꯤꯖꯤꯟꯅꯧ, ꯑꯗꯨꯒ ꯅꯌꯨꯝ ꯃꯣꯡꯒꯣꯝ ꯃꯔꯥꯟ ꯌꯥꯏꯗ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯊꯝꯃꯨ꯫ ꯋꯥ ꯑꯁꯤꯒꯤ ꯃꯄꯥꯜꯗꯒꯤ ꯏꯁꯨꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯑꯗꯨ ꯂꯣꯏꯅ ꯀꯣꯛꯄ ꯉꯝꯒꯅꯤ꯫ ꯂꯪꯕꯟ ꯊꯥꯗ ꯋꯥꯗ ꯇꯣꯡꯕꯤ, ꯈꯨꯅꯨ ꯃꯁꯣꯡ ꯀꯥꯡꯕꯤ, ꯇꯨꯅꯥꯟꯕꯤ, ꯂꯝꯂꯩꯃ ꯋꯥꯇꯣꯜꯗ ꯇꯣꯡꯕꯤ, ꯈꯨꯅꯨ ꯂꯩꯆꯤꯡ ꯃꯥꯟꯕꯤꯅꯤ꯫ ꯃꯊꯦꯛ ꯂꯥꯡꯕꯤ, ꯈꯨꯅꯨ ꯑꯣꯟꯒꯨꯝꯕꯅꯤ꯫ ꯆꯤꯡꯁꯣꯡ ꯈꯨꯅꯨ ꯂꯝꯂꯩꯃ, ꯃꯍꯥꯛꯅ ꯀꯨꯔꯨꯒꯤ ꯃꯤꯡꯈꯩꯕꯨ ꯁꯣꯟ ꯀꯨꯔꯨ ꯀꯨꯔꯨ ꯈꯣꯡꯂꯤꯕ ꯑꯁꯤ ꯇꯥꯕ꯭ꯔ ꯏꯁꯨꯇꯣꯝꯕꯤ? ꯋꯥꯁꯤꯗ ꯇꯣꯡꯂꯤꯕ ꯆꯤꯡꯁꯣꯡ ꯀꯨꯔꯨ ꯂꯝꯂꯩꯃ ꯑꯁꯤꯅ ꯑꯌꯥꯡꯂꯩꯃ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯅꯤ꯫ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯁꯤꯡꯖꯦꯜ ꯂꯣꯏꯔꯕ ꯑꯩꯈꯣꯏꯗꯤ ꯋꯥꯁꯤꯒꯤ ꯃꯈꯣꯡꯗ ꯆꯪꯕ ꯌꯥꯗꯦꯅꯦꯍꯦ ꯏꯁꯨꯇꯣꯝꯕꯤ꯫ ꯏꯁꯨꯅ ꯆꯪꯂꯒ ꯋꯥ ꯑꯁꯤ ꯌꯥꯜꯂꯨ꯫ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯂꯝꯕꯤ ꯑꯁꯤ ꯇꯥꯛꯄ ꯈꯛꯇꯅꯤ, ꯑꯗꯨꯒ ꯂꯝꯕꯤ ꯑꯁꯤꯗ ꯅꯪꯅ ꯊꯟꯇ ꯆꯠꯀꯗꯕꯅꯤ꯫ ꯁꯅꯔꯦꯝꯕꯤ ꯃꯗꯧꯒꯤ ꯋꯥ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯇꯥꯏ꯫ ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯈꯣꯝꯂꯦꯟ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯝꯂꯦꯟ ꯇꯨꯡꯈꯨꯟ ꯇꯥꯜꯂꯨ ꯌꯥꯗ꯭ꯔꯤ ꯇꯥꯏꯕꯪ ꯃꯤꯀꯞ ꯊꯣꯛꯂꯤ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯆꯥꯗꯨꯕꯨ? ꯑꯩꯒꯤ ꯏꯗꯧ ꯀꯔꯤꯅꯣ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨꯕꯨ? ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯔꯛꯂꯤ꯫ ꯇꯨꯔꯦꯜ ꯂꯥꯏꯖ ꯃꯄꯥꯜ ꯑꯗꯨꯗ ꯀꯦꯒꯦ ꯃꯣꯏꯔꯥꯡꯅ ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯣꯜꯂꯒ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯇꯨꯔꯦꯜ ꯂꯥꯏꯖ ꯏꯋꯥꯏꯔꯦꯟ ꯂꯣꯛꯇꯥꯛ ꯐꯥꯎꯗꯨꯅ ꯆꯦꯜꯂꯕꯗꯤ ꯇꯝꯕꯤꯌꯨꯀꯣ꯫ ꯇꯨꯔꯦꯜ ꯂꯥꯏꯖ ꯂꯥꯏꯕꯛ ꯊꯤꯕꯤ ꯁꯅꯔꯦꯝꯕꯤꯅ ꯃꯌꯨꯝ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯝꯗꯝꯕꯨ ꯇꯠꯇꯨꯅ ꯁꯣꯜꯍꯧꯏ ꯍꯥꯏꯕ ꯑꯗꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯁꯖꯤꯛ ꯊꯥꯕ ꯁꯖꯤꯛ ꯃꯁꯣꯡ ꯀꯥꯡꯂꯤꯕ꯭ꯔꯥ ꯅꯪꯁꯨ? ꯋꯥꯉꯨ ꯈꯨꯟꯕꯨ ꯀꯣꯟꯕꯤ ꯇꯝꯐꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯃꯥꯒꯤ ꯃꯁꯥꯏꯀꯣꯟꯗ ꯇꯥꯡꯖꯗꯨꯅ ꯂꯩꯍꯧꯏ ꯇꯝꯕꯤꯌꯨꯀꯣ꯫ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯕꯨ ꯁꯥꯅ ꯂꯦꯞꯇꯨꯅ ꯆꯦꯟꯊꯕ ꯃꯇꯝ ꯃꯥꯒꯤ ꯏꯆꯦꯜꯗ ꯀꯥꯎꯁꯤꯡ ꯑꯣꯏꯅ ꯆꯦꯟꯊꯔꯤ ꯑꯩꯅ꯫ ꯁꯅꯔꯦꯝꯕꯤꯒꯤ ꯃꯇꯨꯡ ꯂꯣꯝꯗꯒꯤ ꯑꯍꯜꯒꯤ ꯃꯇꯝꯒꯤ ꯁꯛꯂꯣꯟ ꯂꯧꯔꯕꯤ ꯋꯥꯉꯨ ꯇꯝꯐꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯃꯍꯥꯛꯅ ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯊꯦꯝꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯁꯅꯔꯦꯝꯕꯤ ꯌꯦꯡꯂꯒ ꯏꯃꯥ ꯃꯥꯅ ꯍꯥꯏꯔꯛꯏ, ꯏꯁꯨ ꯀꯞꯂꯕ꯭ꯔꯣ ꯅꯪꯕꯣ? ꯀꯔꯤꯒꯤ ꯇꯨꯔꯦꯜ ꯂꯥꯏꯖ ꯃꯄꯥꯜ ꯑꯁꯤꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯁꯤꯗ ꯇꯦꯡꯊꯥꯔꯤꯕꯅꯣ ꯏꯁꯨ? ꯏꯁꯨꯒꯤꯗꯃꯛ ꯑꯕꯣꯛ ꯂꯩꯔꯤꯕꯁꯤꯗꯤ ꯃꯇꯝ ꯈꯔꯇꯒꯤꯅꯤ꯫ ꯏꯁꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯗꯧꯔꯤꯕ ꯑꯁꯤ ꯑꯕꯣꯛꯅ ꯏꯁꯨꯕꯨ ꯁꯣꯏꯗꯅ ꯊꯤꯟꯕꯤꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯁꯨ ꯀꯨꯏꯔꯛꯇ꯭ꯔꯦꯅꯦꯍꯦ ꯏꯁꯨ꯫ ꯁꯅꯔꯦꯝꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯁꯦꯡꯕꯒꯤꯔꯣ ꯏꯕꯦꯟ ꯅꯁꯨꯕꯨ ꯊꯤꯟꯕꯤꯗꯣꯏꯁꯤ? ꯏꯕꯦꯟ ꯅꯁꯨꯒꯤ ꯑꯅꯥꯕꯁꯤꯗꯤ ꯂꯩꯅꯥ ꯂꯩꯊꯨꯡ ꯄꯛꯂꯕꯤ ꯅꯁꯨꯒꯤ ꯃꯥꯏ ꯑꯁꯤ ꯄꯨꯗꯨꯅ ꯀꯔꯝꯅꯕꯨ ꯀꯤꯒꯦ ꯂꯩꯕꯥꯛ ꯑꯗꯨꯗ ꯁꯛꯁꯦ ꯎꯠꯂꯨꯒꯅꯤ? ꯁꯅꯔꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯃꯥ ꯃꯍꯥꯛꯅ ꯊꯦꯝꯖꯤꯜꯂꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯗꯤ ꯈꯪꯗ ꯎꯗ ꯂꯩꯇꯦ꯫ ꯀꯣꯔꯣꯛ ꯁꯤꯡꯕꯨꯝ ꯈꯔꯅꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯁꯤ ꯁꯣꯏꯗꯅ ꯐꯔꯒꯅꯤ꯫ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯃꯍꯥꯛꯀꯤ ꯁꯥꯎꯝ ꯑꯃ ꯐꯪꯕ ꯍꯧꯔꯛꯂꯤ ꯑꯐ ꯅꯨꯡꯉꯥꯏꯒꯤ꯫ ꯑꯗꯨꯕꯨ ꯁꯅꯔꯦꯝꯕꯤꯗꯤ ꯍꯧꯖꯤꯛꯇ ꯃꯍꯥꯛꯀꯤ ꯃꯪꯗ ꯎꯔꯝꯕꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯃꯪ ꯑꯗꯣ ꯂꯧꯁꯤꯟꯕ ꯍꯩꯇ꯭ꯔꯤ꯫ ꯇꯝꯐꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯏꯅ ꯁꯥꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯄꯨꯁꯤꯟꯈ꯭ꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 30ꯁꯨꯕ ꯁꯔꯨꯛ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯀꯔꯤ ꯀꯔꯝ ꯑꯣꯏꯔꯛꯄ, ꯁꯅꯔꯦꯝꯕꯤ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯑꯅꯥꯕ ꯐꯔꯛꯄ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯉꯥꯏꯃꯤꯟꯅꯔꯁꯤ꯫